Molto Village the PDF ki kem leirabra haina chingnare Sandel district ki manung chanba TS Laijang amadi Molto Village ani ki marakta yumthangnariba Myanmar ki lalholo People's Democratic Front PDF ki oirongani chingnaba ningthina sem saraba base kem leire haina social media ki khuthangda Sandel district ki aimol phuruk ki mioi kharana claim tawrakle Myanmar da base tobo lalholo PDF ki base kem ase matau karamna Manipur ki Sandel district ki manung da saribano habisi palaba state amadi central government khangpham thui karigumba lengak na lamdaba oiragana matau karamna Burma romdagi lona changlakiba foreigner sing asigi camp Manipur da saram lebano habase atuba matamda yengsenaba wafam paladuna hojik chathariba foreigner singna Manipur gi yelhomi singda landarakliba chahi ani pharakadorba lan asi loisenba ngamdengeda asigumba Myanmar gi lalaup singi camp sajilakpa asina miyamda hena akiba phawhale hari Koutruk khulgi nongthaki sarukta drone ani paisilakre drone sing asina khunja singi lepham photograph laukrabra haina singnari ngarang numidang pung 3 makharom taba matamda Imphal West District ki manung chana lairiba Koutruk Maitai khulgi nongthaki sarukta thangnana lairiba Arautel National Sports University ge nakna chingyang parengda sariba Kuki terrorist singi bunker lomdege drone ani paisilakre drone ani aduna Koutruk Maitai khulgi nongthaki sarukta nemna pairaktuna pungkhai muki matam koipai paiduna khul singi ri leinariba mpham sing photograph lobagi thabak sathakre haina singnare khunja kayana pawse asida phongdoropugi matungina de drone ani aduna Koutruk Maitai khulgi nongthaki sarukta paitharaklaga anem awang sanaduna koipai paiduna maigi mangal uba yumgi charuki mathak singda paisinduna leike thawong adu maitai khul singi lepham khangdok naba drone aduda camera fit tawduna photograph lobagi thabak sathabo oigani hain singlabadagi hojik khunja sing kari tholakadagi haina mi paiba pongnare drone ani adu chaurangna pungkhai amarong koi pai paiduna leramnaba matung amukhana Bethel Kuki khulromda paisin khre hairi panba yabadi Bethel Kuki khulga nakna Arautel National Sports University leiriba mafam asiga irablamnadana CRPF ki kem amasu leiribani CRPF ki kem asida drone paisilakliba sing khangba ngamnaba anti drone jammer ama khinduna thamle haina Manipur gi chief minister na phongdokhiba leikrabani khunja kayana phongdoropugi matung hinde CRPF kem mayada khilli hariba anti drone jammer ase mapung phana mathau tawribra amadi tawdabra haiba ase asengba khangba ngamdre ngarang drone paisilakpa matam aduda anti drone jammer adu function tawdana leiringai matam oigani haiba sisu khunja kayana pause asida phongdorokle relief kem ta leba mioi ama yauna punna mioi ani punna siduna leiramle yang thangda leba Kamakhya Pelton College da angba relief camp ta leiba Nomai Them Bolhen sahi kuntraga taruk apokpa Nomai Them ibesa amadi Kaithel manbi Kaithel dagi Johnson sahi kuntraga ni toy apokpa Sembong Kauba mioi ani yang tang pukri asawang palda pulap siduna leiramle hairi tawdoga si rang nungtil pung 3 makhairom tarakpa duai da thengnarakhibani haina pawasina makhatari ngasi su Manipur gi isu khanadana parliament mifam yaithokre hojik chathariba Rajya Sabha amasung Lok Sabha animaki ngase yopung 13 taba matamda makhataba proceeding chathaba haunaba mari lenaba speaker singna cheers hek lauba haubaga opposition bench da leiriba member singna hojik leibak asigi achauba issue oiriba adani gi issue amasung Manipur da tholiba irang asigi issue sing priority oina pukhatuna khananaba wafam thamlakpada charang naba tholakpadagi house animakta makhatana adjourn tawkre amaromda India party ki floor leader singi oiba meeting ama opposition leader Rahul Gandhi na chair lauduna Congress parliamentary office da phamduna speaker ga unaduna hojik chathariba session ase smooth oina chathanaba wari sanaragani haina resolution amasu laukre hari